Yai frame mayam ngasigi aigi video sidi mayam akhoi lamta thangja gi nimita saroi khangkhibi wari ai mayam da pudon laksari mayam tamina si larik sing asi akhoi gi haji inkhaliba akhoi naha sing na adumati khangjin bade yamna kanaba adugumba akhoi gi larik sing niku mayam ko ada mayam larik sidi bengali da ibam baramni mayam aina pajarake aduga aina pari bisida gi video gi akhoi gi keno sida screen sida dum ai dum akhoi gi larik sing asi honjar ke mayam ko adi mayam tamin rasi muna tabiu mayam lamta gi ahan ba thangju numita saroi khangkhibi wari thana mamangai da aikhui gi leipak asi mangang gi lam luwang gi lam khuman gi lam angong gi lam moirang gi lam haiduna saruk tare thukna khaidoktuna lam sing asi adugi ningthau amom pan ba leiba ama oirami kona thangda ingso akoi gi 33 da aibadi akoi gi 33 AD da mangang salai gi singu nungda lairen pakhang ba kouba amana mangang ningthau oiduna palami mahangna panma matamdagi leipak taret asi amato oina punsinduna leipak ama khathangda oiki nongda lairen pakhang muna panba matam asida leipak asi leipak mara tapna nunga yaibi marang kaina sahong ngahong ba palami apun ba leibak asigi ningthau oina paliba iputhau asigi laimeren oiribi ebenthau adugi maming di laisna koromi nongma lairembi laisnana singu nongda lairen pakhang bagi mafamda karigumba wahum khara hajerami madudi he bungo kanglei pibaren athoibo ibungo nahaki nafamda nanai oibi aihangna karigumba amata haijageba haibirei nanai oibi laisnagi wahum adu taraga nongda lairen pakhang bana yoibu khoimom isano nahakpu aigi ifamda kari hainingba leibage hayu haina khoigi yabirami kome matam aduda laisnana he bungo nahaki nangai nasel amadi marup napija oiduna leiriba laibung thau mapan lainura taret lamaba tumaba laisemba tuisemba lamngakpa tungakpa saroi ngaroi punamak yauna khuyum layam haiduna leiriba layam singbu nanai oibi ahangna korong no manumit amata lamaba tumaba laisemba lamngakpa tungakpa saroi ngaroi punamak yauna khuyum layam haiduna leiriba layam singbu nanai oibi ahangna korong no manumit amata sakhang makhang janaba oina chak apsara amata kaujage ibungo naki nanai nubi ahangna nijeriba asidadi yabiu hajerami masano laisnagi wafam adubu taraga singu nongda lairen pakhang bana ibe man nahangna ningliba adu naning tamna pangthok saro haina yabikhido ibungogi yathang phanglabada chakaubugi numit ama leptuna laisnana khuyum layam singi mafamda hairei singu aigi ingairoi khuyum aigi yathang loi khuyum layam aikhoiga lairembi aihaka sakang makhang naba oina tara salet amatang saminasi haiduna laimerel oibi aihangna lagliba koru numit thang jesida sara amatang sinjariye masida layam singna soidana lakpiduna sak saba asibu yaubiyu ko haiki singu khuyum layam singna su laisnagi ofam adubu harauna yaduna laisnana sak kauriba numit aduda sak saba laknakhi asumna khuyum layam singna harauna sak saba laknakhiba amadi laisnana layam singbu sakokhiba numit ado lamta thagi thangja ahanbu oikhiye ado lamta thagi thangja ahanbu oikhiye amadi sak saba tolo matungda layam singna numit aduda singu nongda lairen pakhangba amadi laimerembi laisnagi mafamda mokhoibu numit aduda sak pijariba adugumna sei khudingi ngasi numit asida sakobu hajarami singu nongda lairen pakhangba amasung laimerenbi laisna aninasu layam singna hajariba adu yabikhi haina khibigi matung inna ibungo ibema anina khuyum layam singbu sahi kumja khudingi tatpa kangba leitana lamtagi thangja ahanba numit asida chakokhi asumna ibudo evendo anina layam singbu chakokhiba asibu ningsingjaduna taibang miyobe singna maina wai tangna sam lamtagi thangja ahanbada ngamjaba mana masing seng hawai thum morong singba masal sing layam singi mafamda sakha tamjakhi asibu saroi khangba haina khangnakhi maram masi lekhibdagi atei thagi thangja ahanbada saroi khangdaduna lamta thagi thangja ahanbada saroi khangnakhi ko mayam sini mayam nimitka nungsa su mayam kanna sabina mai mit ka pangamdre adu mayam aina
mayam daina hygienic ba akoigi aingonda haibirakpa akoigi nungsang thungbugi akoigi nungsang phanaba hidak haibiram badu madugi video si ai mati amatang hairamge ado hidak ti makhan yamna yami adubu sigi video su ai mayam da semjar kaitare ko mem ko ado akoigi nungsang phanabagi maroiba hidak si amakhatang panjarabada hidak mana afaba amada samu laben taisallu aduga hidak mana adu tasillaga langsungna pullaga tumbada sauja thongda namsin biu til sigani aduga ariba thi lakani phagani amana amang thong mapanda phenyl adu khudon ama lamna tumnam dai tairagal thambiu nomuni gi matungda amang thong maya nakna taibiu til sigani kaksu yai frame mayam ai gi channel su nungai taragadi mayamna like comment subscribe to ko biganu aduga facebook thingna taragadi mayam follow to ko biganu mayam nungai video mayam pulak sigini mayam nasi gidi mayam mata sida ai tang silu sijagi mayam yai frame mayam ya family si mayam